खुरमजरी ISTV Manipuri pau mideng tabiriba punamapu taram noksari ngasi maruba pauda JCILPS Manipurna inner line permit system chana halu haiduna hayeng ahing nongyai dagi July gi tang 3 ki numidang pung 3 fauba pung 18 gi Manipur ban kaukre pok padangai bangang singda sor honba wabadagi sibagi chang helambadu kannanaba surfactant therapy ki khudong saba leihanbaga loinana tertiary hospital ama sanana bathorang leiri haina health director Dr. Ibum Sana Fongdokre amadi magul laiba naharol kaya semkatuna makhoida sakti sinarabadi lamdam masi khumang chausin chawkhat bangamgani haina BJYM gi national president MP Anurag Thakur na haikre पाव संदोक ने पिजरी चाहिए इसके मार्च की तंग तरा तरुकता मणिपुर लेजिस्लेटिव असेंबली ने पास तौखिबा युमदांग ब सिंगबुंगाक सेननब बिल की महुता यलहौमी कन्ननब बिल अमा पुथो हाइना तक्सिंदुना जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS मणिपुरना हयेंग जुलाई की तंग तरुक की अहिंग नोंगयाइदगी तंग 3 की नुमिदांग पुंग 3 फाउबा पुंग 19 की मणिपुर बन कौखरे ngasi कैसामथोंग तोक लेरक्ता लेबा MSF की ऑफिस ता पाउमी सिंग उनखिबा अमदा JCILPS की कन्वेनर इंचार्ज खोमद्रांग रतन फोंगदोखिबदा मणिपुर गवर्नमेंट ना मियांगी अपामबगी मायोक्ता नमदुना मणिपुर Regulation of Land and Migrant Bill pass तौखिबनी JCILPS ना मितोप सिंगना मणिपुर चंगलकपदा पास नत्रगा परमिट लौहनबा इंग लिसिंग अमगा चमा पन यांखै माथोइगी मतुंगदा लाकपा सिंग मितोप ओइन लौबा मितोपता लमयोनबा यादबा लेबर डिपार्टमेंट मथौ निंगथिन तौहल्लगा युमदांग लकपा सिनमी खंदोकपा अमसुंग मणिपुर दा लैरिबा मितोप सिंग खंदोकलगा परमिट पाहनबा हाइबा वाफम मंगा असि यावबा बिल लमा नौना सेमलगा पास तौद्रिबा फावबा खोंजंग हंदोकलोय तांग 3 की बन असिदा मई इसिंग अमसुंग लाइनिंग लाइसोलगा मरी लैनबा सिंग नतना अतै दिकोम थोकपा लैरोय हाइखि उनना सस्त्रेब असेंबली सेशन सिदा हानासु ऑल पार्टी ना कमिटी सेमना कोतना मतम चंग होना कांदा मोदे रिकमेंड तो बोलाइखरे JCILP ना सु मोइदा पॉइंट मा की फजला पॉइंट बिरा कांदा बिल से यावदो मचासिं मयसेन थंग्रेव मोन बिल मा पास दो मतम सु सांग लो मथु तादे अना सस्त्रेब सेशन सेमनुंदा अनोबा येलोबी सिंबु ngakpi sinbigda ba yelong sibu tangda ba adumba hogi pointing si yaw ba dugumba bilama adaki session is the pass of na hogi tangkun manga adaki mamang jungi tangkuma da kona ona siamda medam misali madugi reply hoi lakte aduna tangta ki ai no ya pumbaro mutung sidagina tang tare ki nungda orang pung tare pung trampan pumba mane pumba hojina sa ko sare yesi arpina pok padangai ri bangang singda sor honba wabadagi sibagi chang helamba du kannanaba surfactant therapy gi khudong saba leihanbaga loinana tertiary hospital ama sanana ba thorang leire bharat ki oina pok padangai ri bangang singda sor honba wabadagi yauna angang listing ama pokpada nimphuma thoigi changda siri masigi manungda manipur gi oina angang sibagi chang asi tarani lamdam masida surfactant therapy gi center ama jenims ta leiduna sor honbada wabadagi angang sibagi chang tara leiramba du taruk ki maya da hanthahanba ngamlagani haina health services manipur gi director Dr. O Ibum Sana Fongdokre ISTV news ka akhanana unaba amada mahakna wafamasi fongdokhibani infant mortality gi rate asi pok padangai ba angang singda thabombi napsin naduna sor honbada free oidaduna sibagi chang heli lamdam asida surfactant therapy na thabombi da apanba leiba du line fanba ngamle manipur da athuba matamda tertiary hospital ama sanana ba thorang leire hospital asi lingnaba gi damak manipur sarkar gi cabinet na approve tawduna ahanbagi oina thabak haunaba mafam yengli haikhi अमरोमदा हौजिक मणिपुरदा मियोय क्याना अना लयंग सथबगा मरी लेनना डॉक्टर सिंगना तौरोइदबा टेस्ट क्या तौहनबगी चटनबी अमा मियामना ngangnariba asi पेशेंट पार्टी दा अवाबा पीबगा मानै असिगुम्बा सिस्टम असि यारिबा मखै डॉक्टर सिंगना थादोक्तुना प्रजा सिंगी मतेंग पांगनबा लैरिबनी खनबीदुना थमोय सिंगना थबक तौहनिंगी मणिपुरदा हेल्थ केयर सर्विस फगतहन्नबा होनबदा डॉक्टर अमदी नर्स खक्तन मपुंग फाबा ngamloi प्रजा सिंगनासु मपुंग फाबा कोऑपरेशन पीबीदुना मथौ तौरिबा डॉक्टर अमदी
nursing da apanba ayat pa pibidana ba wafam thamki department asina su ching amadi tam khaidana healthcare service fagat hanna ba akan ba thabak lokhatli doctor amadi nursing gi posting pibada system amagi makhada thabak paikhatli hairaduna mama mapa oiba singa pokpada ngari ba angang singna sor honba wabagi laina asi layeng nana ba mapalamda cell ting na chalamba du hauzik surfactant therapy gi khudong saba leiragadabana cell amadi matam changdana layeng ba yaragani haiki aduga thasudana pokwangang gi khoi cheol kunthani thoi cheol kuntha sa de pokpoji thabak si khedana pokpoi loibaga oxygen ji 100% oxygen mana to patient na so si singhen mangam dana mai thabom bi ji lauthu ya dana collapse torga leidana angang yam siba masine khone tingbe ma ji ado hoji anoba surfactant therapy hadana no bam thole ado de angang gi makhana usi da khoina laryngoscope ko khulai me duna wang khalaga mai hoji ki surfactant ji caption bi matam da khoi gi samda shampoo lugaraga pra lawiba dumana manugi napsan dan badu loina hangto ye aduga khodak oxygen je free de sang ni na ma ji so hon bi khodak yam laina dum ngam ready ma ji irai laina hin ngam aduna masigi therapy ji surfactant therapy ko ekho manipur da jenims su masi akoi pi bhai ba doctor lere aduga government na su masigi surfactant therapy ji pi ba ba dongan ba khoi tertiary hospital lama imphal da linkhan bagi already cabinet ne group to bi ramina adu masi sanaba koi pipeline de lege hajita magul leiba naharol kya semgatuna makhoida sakti sinaraba matamda society ase chawkhat lamjel da khumang yang na jangsin bangam gani haina Bharatiya Janata Yuva Morcha gi National President Oiriba Lok Sabha gi MP Anurag Thakur nangasi Nitai Pachu Thekda leiba BJP gi office ta pangthokpa Youth for Future amadi Explore Manipur Tourism launch tawbagi thoram da haikre mahagna makhata na haikibada state asigi Congress sarkar ase sasan haitaba hiram khudingda fail oibadagi chawkhat thorangi thabak thinthare senja thumja gi chang wangbana state asira thabak phangdabagi mi gi masing hengalagli BJP na सरकार पाइबा स्टेट सिंगदि चौखत थोरांगी थबकता खुमांग ना चंगसिली लाइक लाइसु हैरबा म्यूई सिंह थबक फंगदबगी अवाब लेते हाइखी अगर यहाँ के लोगों को रोजगार के अवसर दिए जाए इंसर्जेंसी से मुक्ति दी जाए यहाँ पर टूरिज्म को बढ़ावा दिया जाए यहाँ पर शिक्षा के बड़े बड़े इंस्टीट्यूट्स खड़े किए जाए और पूरी दुनिया के साथ हमारे उत्तर पूर्वी राज्यों को जोड़ा जाए ये जो एक्सप्लोर मणिपुर लिखा है आज इस मंच से मैं कहता हूं आज मैं एक बीजेपी के कार्यकर्ता के रूप में आया हूं अगले 3 महीनों के अंदर वापस आऊंगा तो एक टूरिस्ट के रूप में आऊंगा मणिपुर को एक्सप्लोर करने के लिए और अकेला नहीं आऊंगा अपने परिवार अपने मित्रों के साथ आऊं तो इस खूबसूरत राज्य के बारे में हर जगह जाकर कहूंगा ताकि हजारों लाखों लोग प्रति वर्ष आए और मणिपुर को एक्सप्लोर करें यहाँ के टूरिज्म को और बढ़ावा As we say, charity begins at home. घर से शुरुआत करनी होती है ngasigi thoram aduda BJP Manipur gi President TS Chawba Bharatiya Janata Yuva Morcha Manipur gi President O Males Yuva Morcha gi National Secretary Sertam Basu yauna luchingba kyana saruk yakhi Wangoi Kendra dagi Khuraijam Lokena BJP da yaurakpada ayaba pibaga loinana harau tayamna okhi Wangang kibas singna phongdokna kibada Manipur sarkar na chanaba thabak lokhatabadagi tourism da sel yamna lakadaba du arembada manghanduna leire masina maram oiduna lairik hairaba mioi kya thabak piba ngamdabani haibana chingba wafam kya phongdokna ki TS Chawbana center na Manipur gi chawkhat thorang gi damak thadarak pasenpham kya arembada manghalle senja thumjada haleng ba leitraba Congress sarkar asi miyamna pamdre awonba Manipur ma lakhansi haiki Joro sorena mi se sama the swaide na joro so hasu sarmena aswaida Congress bhavan logo sarodra tuli Government school the infrastructure lai baya ba photo tawdrna mahaban trogo ko na ngasina la sane lawai lawa hayimu homdo bro kai khana ya si wakan khanda ba bengoli homko homdo ke mafam sida ram ki services awa janoi Gana Roy, Ibom Tom Snaw, you are almost quite a walk and jet. Your team, Lady, Manipur, Jamal, and Lady Wakandi, Hello, Mapam Javas, how, Ram Mission, how, Sally. Then we have to the animal with our
Amarumda cricket masana asi Manipur da su hena chakhat hanana bahona bada Board of Control for Cricket in India BCCI na angam bumating pangani haina BCCI gi Honorary Secretary Anurag Thakur na Luang Pokpa Cricket Stadium gi fibam yengsin bagi khongchat ta phongdokre maha ki khongchat aduda Manipur Cricket Association gi President MLAN Biren Secretary Priyananda Association की थौपुब सिंह बीजेपी मणिपुर प्रदेश की प्रेसिडेंट टीएस चौबा भारतीय जनता युवा मोर्चा की यूथ की प्रेसिडेंट ओ मालेस यावना बीजेपी वर्कर क्या सरुक याखी मणिपुर क्रिकेट एसोसिएशन की माइकैदगी अनुराग ठाकुरदा मेमोरेंडम अमा पिसिनखिबगा लोइनना अचंबा खुदोल पोट क्या पीदुना इकाई खुमनबा उठखी थौरम अदुगा मरी लैनना अनुराग ठाकुरना मखा ताना फोंदोखिबदा राजनीति की ओइबा खोंगचत अमगा लोइनना इम्फालदा लाखिबनी मणिपुर क्रिकेट एसोसिएशन की थौपुबा कयागा उननिंगबा मनी मणिपुरदा क्रिकेट चखत हननबा स्टेट प्रेसिडेंट तक्सिलंबा वाफम कया अदुगी येंगलगा स्टेडियम असि येंगसिनबनी मणिपुरना नेशनल की थाकते चही कुनिथोय चही 18 अमदी चही 13 की मखादा क्रिकेट ता मिंगचत प्रोपबु थागत फोंदोखी महाकी माइकैदगी क्रिकेट चखत हननबा होनबदा पांगबा याबा मतेंग पांगनी हाइखी The field of sports, there is no Congress, no CPM, no BJP. There is, all of us are sports lovers, sports loving fraternity, and that should be in the field of sports. Honorable MLA Mr. N. Biren, he is the president of Manipur Cricket Association, and I can assure you, sir, but to give you my word, that BCCI will give you all the help to create good facilities there inside as well. The day is not far when, with the similar kind of progress, Manipur could be a full-fledged member of the BCCI in the coming years as well. अमरोमदा अनुराग ठाकुर मखाताना फोंदोखिबदा मणिपुर क्रिकेट एसोसिएशन असि इंडिया दा लेरिबा क्रिकेट एसोसिएशन क्यागी मनुंगदा मसक थोकपा एसोसिएशन अमनि हाइना थागतपा फोंदोखि अमदि बीसीसीआई गी माइकैदगी अंगम मतेंग पांगदुना मणिपुर गुम्बा स्पोर्ट्स की पावर हाउस नि हाइना लौनरिबा लमदम असिदगी अफबा क्रिकेट प्लेयर पुथोकपा ngamgani हाइना थाजबा थमखि. When we speak within the BCCI about the associate and affiliate units, who are the associations who are actually doing well? Let me say here, I'm not saying this because I'm in Imphal, but I can say it on record that few associations who are doing well in the associates and affiliate category, Manipur Cricket Association is one of them. If Manipur Cricket Association qualifies for that, nobody can stop you from holding that. We have to fall under that category. We can discuss that in the upcoming BCCI meetings. As per the ICC guidelines, whatever the ICC decides, BCCI wants more and more centers, and we have always been very open about it. And you know, one big game creates a lot of buzz in the state, in the city, to promote the game. Sama chokhatpada mioi khudimak masamau fana nada yektana leiba mathau tai haina Social Welfare Minister Kumari AK Mirabai ngasi nagamapa lamabam lekai de leiba gym fitness studio da pangthokpa fit factor listing ani tara manga hawdokpagi thoram da haikre mahangna makha taraduna fit factor asi fitness studio sina chumna sinba oirabasu mipum khudimak masamau fana leigadabani haina paujelamadi piri asigumba paujelasi mipum khudimagna taramna okadabani Larik tambada naha hal khai dabagum hakchang fana thamnana mohona badasu naha hal khaktana mipum khudimagna honagadabani ngasi gi society asida mipum khudimagna masamau faningbagi wakhalon chenduna masamau fanaba honaraklabadi samas asida thogliba pamdaba tahai uhaidaba thodok sing thokpagi changasi hantharakani haikhi Ramdam mama leiba amachapana honabada ai koi khudimak Kudimag darga hoy, isahin ko na thaba darga hoy, ay koy gibla moren character sudo ko darga hoy, mang kiba discipline handle na ko na baya, phaw ko na darga hoy, ay koy kudimag amana amag khena balita na, amag yasundo ko amana kan mana kan piba, akan do atu aso kano asolo to pida ba, ay koy masengi marata, nusi sana na awat ba, ay koy na ek pick ba, ay koy thal sakar da hargana, ay koy pure le da ba targeti, aso mo mi to shu
ꯌꯥꯔꯣꯏꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄꯗꯒꯤꯅ ꯑꯆꯧꯕ ꯐꯥꯎꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯂꯦꯚꯦꯜꯒꯤ ꯗꯔꯀꯥꯔ ꯂꯣꯏꯅꯃꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯛ ꯀꯥꯎꯅꯒꯨꯝꯁꯤ The Gym Fitness Studio Nagamapal Lamabam Lekai Sinduna Pangthokpa Thorum Aduda Fitness Studio Sigi Chairman Satya Kumar, Managing Director M Romeo Yauna Sanaro Kyana Sarugyaki, Numit Marifudra Chupna Sathagadaba Fit Factor Asida Sanaroi Chani Rom Nasarugyagani, Kwaidagi Paba Sanaroi Aduda Lupal Lak Amagimana Pigadori. Singda Damdagi Singda Water Treatment Plan Amasung Kakchup Water Treatment Plan da Ising Pinabgidamak Tingba Millimeter Chatruki Pipe Asi Chatkiba Tang Ahungi Numtilda Kairakpadagi Singda Amasung Kangchup Water Treatment Plan da Ising Pibak Yadre Kairiba Mafam Asi Semjin Balui Driba Fawadi Langol Thangwaiban Lamfel Nepra Minjor Khagempalli Irom Pukri Ras Bhavan Amadi Kaisampat Reservoir Singdagi Ising Piba Mafam Sing Mayai Lambigi Nomjuk Thamba Mafam Sing Kaisampat Chiam Laikai Laimazam Laikai Hauba Marak Jingtham Laikai Amasung Sangai Prongna Chingbadai Sing Thaba Ngamkhiroi Haina PhD gi Water Supply Maintenance Division number 1 gi Executive Engineer na Khangalagli Marakthana Tenba Bre Matang Luxury Amukana Taram Luxury Manipur Dahan Boina Sky Hospital and Research Center na Thabak Khaidana Heart ki Ahoba Mensin Bangamle Haina Hospital Asigi Management Committee ki Chairman Dr. L. Shyamkishore na Paumi Singh da Phongdokri Ngasi Rims Road ta Leiba Sky Hospital da Paumi Singh unaba amada Dr. L. Shyamkishore na makhata na Phongdokhibada Ngarang Imphal West District ki Kangmong dagi chahi tarani thoi suraba angang amaga Nagaland dagi chahi mangagi angang amaga punna angang ani Thabak Khaidana Heart ki Ahoba Menki Flat Panel Digital Cath Lab System amadi Siemens Trans Esophageal Echocardiography Kutlagi Matingna Makul Hutlaga Heart ki Ahoba Mai Pakna Menki Kamong dagi angang adudi Below Poverty Line gi imung oirambana Lem na Ahoba Menki BPL Certificate Paiba Natraga Senthok Nembagi Certificate Paiba Imungi Angang Sing Makhatana Laying Bagi Thabak Sathakigani Haina Dr. Shyamkishore Makhatana Phongdokhi Echocardiography haidna yam chamba ko policing makhada leiba sim lai si amen costly na te ko live ko yemero kadi adu echocardiography ma tobiraba ko thajaba ya bai dare thajaba ya ba bhajaga da tobiraga madai de dum khange khangba de ka khanga ga sidi ko gi tinjender kadi ko hatu mai hole lai bu close over kadi magi life si in danger le adu ga koini puchiroi haibadu khangani Tampaki Mafam Kyada Anauba Khulkya Nauna Tasilakpa Masung Hana Lezaraklaba Lamgi Maming Onthoktuna Anauba Ming Thonjin Bana Chingba Si Khudaktagi Handokadabani Haina Protection of Agricultural Land and Natural Resources Organization of Phongdokri Manipur Conservation of Wetland Paddy Land Act Lisinganiga Taramari Chatnarabasu MLA Humpuna Indre Haina Ngasi Protection of Agricultural Land and Natural Resources Organization Hangang Kendragi Mafam Sing the Pangthokiba Aikhoigi Leifam Kansi Haiba Pausel Puba Mifam Amada Wafam Sing asi Phongdokhibani Tharam Masigi Saruk Ama Oina Lamlongai the Pangthokiba Mifam Aduda Protection of Agricultural Land and Natural Resources Organization gi Nandalal Angom Sana Phongdokhibada Ing Lisinganiga Taramari dagi Chatnaba Haukiba Manipur Conservation of Wet and Paddy Land Act Thugaiduna Mioi Kyana Tampaki Lofam Sing Yauna Anauba Lam Kyada Lo Laitana Khundarakli MLA Humpuna Masida Thing Bapibagi Mahuta Makoibu Sogatuna Bot Bang Oina Seasonary Masing Hengalakpaduga Potok Lazada Lamda Masida Lopam Mangtarak Pasina Wahan Gatori Basti Miamni Kulkaya Anoba Maming Tonduna Onthorak Pada Lekai Lekai Miam Nasutumina Leshinbana Apabu Oirakloi Singda MLR Act Chatnaba Duga Tampaktana Chingmi Kya Kunda Salik Pasina Chingtam Anida Toganingdaba Todokya Tok Payai Haiki Lagi mana pergi telah menjadi atau hidu rohani. Lepas itu ini kan berjalan adu dan berjalan. Hanya ini kan berjalan dan kita lakukan satu mana itu. Apa sih ini? Manipuri lawan sih atau lawan mana kamsi. Mana tinggal lawan tinggal. Lebih lawan mana lebih. Jadi Manipuri lawan Uang si cana kita mesti bapalan lagi kursi cana mana tu mana tu kuselai itu mana tu tadi dijual kalau harga lain. All Community Development Organization More Ekadomgi Lising Ani Taramanga Taratret Fauba Thaupugadaba Sing Masak Takpagi Thoram Ama Ngarang Thangzanumita More Trade Center gi Conference Hall da Pangthokre Thoram Asida Additional SP More RK Khomdon
Amjugi President Wangkhemcha Samjai, Amukogi Vice President W. Gonendro, SP Custom More, RK Surchandra, More the Laiba Tongan Tonganba, Community Luching Basing Susaruk Yaki, Lobasigi Nona President Oina, Ireng Bam Ibobi, General Secretary Oina, Thangzam Buddha, Executive Member Tarataruk Miam Namasak Taki, RK Komdona, Kanglup Kiana, Kundaba More da Puna, Chokhat Minanabagi, Nungsichanana, Laminanaba Ekadom na Tauriba Tabak Sing Tagatli. Organization Asana Paikalak Patabak Singda, Angam Bamating Pangani Haiki. Amjugi President Wangkhemcha Samjaina, Tungi Mirol Gidamak Aikoina Karigumba Tabak Karataduna, Katok Patai, Kanglup Suna, Taba More da Tangdu Laitaba, Amata Oibagi Mapamama Ohensi, Mapamasigi Awat Abasing Governmenta Taksin Bada, Amjugi Maikaidagi Sub Mating Pangani Haiki. Amukogi Vice President Gonendrona Kanglup Suna Kundaba Moreda Community Punamaki Tabak Toba Platform Amamathau Tai Masigi Taudang Asimak Ekadomna Lauri Haiki. Hojiksi Aikoina Zati Mayam Singsi Punba Amasung Pullaga Magi Tunrak Tongan Loop Mayam Singsi Palakpa Masino Pullakana Sai Haki Yama Pazawa Manipuri Manunda Pulla Punna Kaidaki Pazaba Mama Hayu Haragadi Queen Amjuna Sinduna Thama Chupna Chatariba, Uthabagi Tabak, Kumang Yangsin Changsili. Union Gi President Wangkhemcha Samjaina, Press Club the Paumi Singda, Akoibagi Pibam, Kanabagi Pandamda, Green Campaign Si Paikatpani, Masida, Forest Department na Ujara, Pibi Rapagidama, Tagat Fundoki. Masibut Kidam Gatani, other Masi, Mayam Lucibu. Ado ko yung aming ay hajen mo dun am yung sinira print media mo suri yung media ada ipaw ipitapog na tabida ako yung mawag sa kan kaya na mo kono matam na yung members mo tawag yaw na muna jali ado masida club saksan sing ay ki ako siwa so ako siwa so gachen singa pambira ba usa pambita da di sijo chwena ako yaw tawjagani Handak Delhi da Pangthokhiba Kuntaruk Suba National Abacus Competition da Mana Fanglakraba Brain of Brain gi Mahiroi Singh Tera Yengkhom Lerak ta Okre Loinana Makhoi gi Haithoi Singthoiba Singsu Utki Mahai Tamlingai Matamda Punsigi Matek Khara Awaba Khara Khanglaga Honabana Tungda Mai Pakpa Punsi ama Phangba Ngamgani Haina ex MLA Salam Joina Phongdokre Wafam Singasi Samurau Awang Laikai Community Hall da Pangthokhiba Wangoi Kendri gi Manungda Leiba Samurau Oinam Sawong Bung Amadi Naurem Khungi Manung Channa Leiba Class 10 amasung 12 ki Parikhada Mak Wangna Fanglakpa Mahiroi Singh Taramna Okpa Amadi Pungning Thogatpagi Thoramda Mahangna Phongdokhibani Thoram aduda Mahiroi Singh da Certificate Amadi Sale gi Tengbang Su Yenthoki Lamdam adugi Masak Naiba Mioi Kyana Saruk Yaduna Pangthokhiba Thoram aduda Salam Joina Makhatana Wangoi Kendri gi Manungda Leiba Haurakliba Naha Singna UPSC gi Civil Service Examination da Preliminary Pass tawba ngambada lupa lakh amagi sel gi tengbang pigani Mahiroi Singna tungi yaifaba punsi ama fangnaba awaba kongai khangduna honagadabani sel amasung mobile niyom chumna sizinarabadi mai pakpa punsi oibada mateng oigani haiki Matamamada Mirep Obiu Haiduna Neklamba BJP Ngasidi Mirep Oijage Haiduna Lupa Khawzau Paiduna Sensin Narakli Haina BJP Manipur Pradesh ki Hanagi President Mainam Borotna Phongdokre Wafam si Wangoi Mandal BJP Nasinduna Wangoi Thiam Laikai Lampakta Pangthokhiba Nongmagi Oiba Political Conference ta Mahangna Phongdokhibani Thoramaduna Hanagi President S.A. Santikumar Sharma, Professor Tiken, Ex-Minister Salam Ibohal Amadi, Atay Masak Naiba Luchingba Kyasu Sarugiyaki. S.A. Santikumar Sharma Congress Party Miyam na Yadraba Amadi, India gi Miyam na Pamnadraba Party ama oire, Party asina India gi Maru Oiba State Singda Sasan Paibang Ngamdaba asina Madugi Chapchaba Khudamni. Manipurda Awonba Puraksi Amadi, Wangoi Kendra, Atopa Kendra Singna, Fidamningai Oiba Kendra ama Ohensi Haiba Tarabadi, Lakadawriba by election da BJP gi Mirep Maipa Ansi Haiki. BJP gi spokesperson Y Nilamanina, Political Party ama Haibasi Apaba Politician Oinabagi Institution Amani Politician ama oigi hairabadi party adugi pandam phidam amani thaksi khasi ngakna chatpatai BJP da changsilaklaba mirep hekta oigani mirep oiba phangdragana atopada chatkigani haibasi matik chaba politician amagi firep oiroi Party SC matam sangna warak pamadi achumba wakhalon chenba mioi khallaga Party SC gi ticket pihaningi haiki ex-president Mainam Borotna BJP Manipur Pradesh matam amada miyamna noknaba party ama oirambani Party SC na Manipurda awonba puraknabagidamak lepli haibina chingba wafam sing makhatana phongdokhi mayamji loina mak
ai Juliet terjadi ai Juliet terjadi na lekadara agadi ai na ajadi wangoi constituency da handa panthok kadaru vote che mase BJP wairamba wairappa moina thoga vote candidate waibagi phibam hunda lakadore sinida ai na ajadi Incredible Moirangna Sendra Amadi Sendra Gilambi Singda Safe Loktak Leg It's Our Life Say No to Plastic na chingba nakanda poster thetuna campaign haukre Loktak Pat asi nongma kangdana mosilakli ba plastic kya thadaduna ising nongmagi facility ba asidagi kananabagi pandamda Green Tourist Campaign asi pangthokpani hairi Loktak na koi imani pani maramdi lamdam sigi leribe koi praja singdi Loktak na koi mingsel ni habde pusamani ngasi lejari basi Uripo Kuman Temleka gi apunba nupilup ki maira sang thugairamba mioi hauzik fawba police department phaba ngamdababu apunba nupilup Uripo Kuman Temleka na pendaba fongdorakle fattaba tawba mioi sing masak khangdokna bu honabada civil society medi miyam na mateng pangbi hairi atin ba break amaga muglokzari amuka na taram noksari All Manipur Trade Union Council amadi All Manipur Government Employees Organization gi JSC na tanwa dabi July gi tang 19 fawgi manungda Manipur Sarkar na pidrabadi July gi tang 10 dagi dabi fangjiba fawba thabak lepagi khongjang changsilagani haina JSC gi General Secretary Puruzit na fongdokre ngasi Manipur Press Club ta pangthokpa pawgi mifam amada Puruzit na makhata na fongdokhibada JSC na haukiba April thada numit humni Paktak nana suti lawbagi khongchang sangsin khibadu karmachari amati pensioner singi dabi kya thabak to onthok pinaba taksin khi masi fawbada sarkar na karigumba thabak amata paikhalaktabadagi makhata na khongjang changsinaba phirep lawbani JSC work charge sing regular tahanba master role amasung casual workers sing work charge da ongkhat kadabani sok ing lisinganiga tarukki January amada yanakhiba 6 pay commission mabung phana chana halu haibna chingba dabi sing thabakta onthok triba makhai khongjang handokloi haiki a whole movement that hue and cry couple of Kombadu Musingi. Yarupinga Gamena Sana Kana. They should invite us, they should appeal us, they should invite us and have a very good consonant atmosphere and have a very good discussion together to settle everything peacefully. And Santi Lena and the Sazo Pineraga was in Jerusalem. Can you have a guitar? English singing atara mangagi civil service parikha thaningba mioi singda IAS smart class amadi counseling pibagi thoramama tekcha pes na seduna dulalend leiba KCC ki conference hall pangthokre maheroi kya nasarug yakiba counseling aduda IGP Clay Khongsaina rising the bar and finding your life calling haiba topic da wangangki maheroi singna karamna IAS parikha da mai pakani haibagi matang da tongan ba wakhalun sing fongdokhi Handak Haido Kiba HSLC Parikyada Hangang Kendra de Leiba Government High School Taratarukagi Mai Paklaklaba Mahiroi Singdagi Mak Wang na Fangba Mahiroi Sing Khangatuna Manapi din Pungning Thogat Kre Human Resource Innovative Front Hangang Kendra Sinduna Pangthokiba Thoram Aduga Mari Leinana CBSC na Loba Parikyada Mak Wang na Fangba Kendra Sigi Mahiroi Sing su okay Thoram Aduda EK Higher Secondary School gi Principal P Sarachandra Amadi Front Sigi President W Braja Kumar Susaruk Yaki P Sarachandra na fongdoki bada afaba mahiroi ama ohenba haibasi mama mapa singi wakhalon chawwa changi macha sing na larik lai shu tawbada ngang ba khak natana tongan ba technique season ba tangai fade oja sing na su mahiroi singbu macha magni khanduna kathok paga loina na takpi ba tangai fade haiki Masagi chahi humfudragi mathakta leiba wari liba mioi singda lifetime pension award piba hauragani haina repertory of wari liba Manipur gi president K Kunjona fongdokre Thauda Babok Lekai de Leibati Irabot Kim the Pangthokpa Pawmi Singa Unabaduda repertory gi members singamadi donor sing susarug yaki kunjona makhata na fongdokhibada masak naiba mioi tara humdoina mateng pibiraktuna mathang chahi gi January thadagi hauduna tha amada lupa chani oiraga tha taru khudingi pension asip pigedabani masida chahi tara nipan dagina kuncha manga fawada leiba wari liba mioi anida chahi ani khudingi award oina lupa lising manga oina kakching tabam Brazamani Sharma young talent wari liba award piragani loinana khwaidagi ahal oiraba wari liba mioi da guru sanglakpam tampazau memorial wari liba award supigani haiki Andro Kendra Manung Chanba Yairipok Lai Manai Thongkhongdagi Azad Higher Secondary School fawagi lambi semjin binaba mari lainaba authority da haizagra fawba sembi dabagi mayokta hayeng tang taruk tagi matang kaktana lambi thinglagani hairi
ꯍꯧꯖꯤꯛ ꯊꯕꯛꯀꯤ ꯄꯥꯎ ꯂꯧꯕꯤꯔꯁꯤ Housing Thabaki Pau Pizri Manipur State Power Company Limited MSPCL ge tongan tongan pham seni kuntrom doi logaduri pham singa dudi Junior Establishment Assistant Group 3 Switchboard Assistant Group 3 Switchboard Junior Assistant Group 4 Junior Technical Assistant Group 4 amadi Watchman cum Cleaning Assistant Group 4 ni Masaki sahi tara Nepal dagi kuntra Nepal fawi manung daleba yam drabada class 10 pass to mui singna July gi tang kunmari fawi manung da application form pisilak payagani Parikya Center Imphal da oigani hari BSF ki paramedical staff khara logadori Masaki sahi tara Nepal dagi kuntra fawi manung daleba mui singna July gi tang kunipan fawi manung da darkas tharak payagani Parikya Center Imphal da oigani hari BSF की कांस्टेबल ट्रेड्समैन चार्टेड मरफुतरा तरेट लोगदोरी मसागे सही तरा नेपाल दगी कुलुमदोय फाउग मनुंग दलेबा मैट्रिक पास तोरबा मियोय सिंगना जुलाई की तांग तराहुमदोय फाउग मनुंग दा दरखास्त पिसलक पयागनी परीक्षा सेंटर कासार द ओइगन हरि स्पोर्ट कोटा दा इंडियन नेवी की तोंगन तोंगन बा थबक खरा लोगदोरी मसागे सही तरा तरेतगी कुनिथोय फाउग मनुंग दलेबा यामद्रबदा क्लास 6 पास तोबा साना खोना बाहिबे मियोय सिंगना जुलाई की तांग तरेत फाउग मनुंग दा दरखास्त थक पयागनी हरि मदत पलिबा थबकी पावसगी हेन अकुप मरोल बबोपार लेबा जॉब सेंटर दगी खंग बयागनी ngasigi थबकी पाव मतंग लोजिरे हुजिक मखा ता पाव मु लोमिनसे Electric appliance yoliba dukan singda substandard oiba polam sing yon bayauriba asi All Manipur Unemployed Electrician Association na midyang changba hauragani haina association ki general secretary Laksana na fongdokre Lamfel gi DC rota laiba akom luk ki office ta pangthokpa pangwi singa unaba amada mahangna makha taraduna electrician oina thabak tawriba miyoi singna numit tare ni fawgi manungda association na mingchan view masi electrician singna thabak tawba matamda nungaina ba mani khudong sana ba khongthangni miyoi kyana electric appliance yoliba dukan singa manaraga substandard oiba pot sing season na bu khonariba si aranbat khongthangni polam singa se season na badagi maihau langpo kaya tholakpa yabagi akibil leibana substandard oiba polam sing yoliba dukan sing association na sek tawragani haiki हाइरिबा सब स्टैंडर्ड ओइबा पोलम सिंग स्विच सॉकेट वायर असिना सिंगबा कया अमना मई साकपा मई सिंगबा थोनिंगदबा थोकदोक कया अमा थोकतनबा तंगाई फदना सब स्टैंडर्ड ओइबा पोलम सिंग असि थिंगबा मथोक ताई मसिदा गवर्नमेंट की माइकैदिगी मरी लेनबा डिपार्टमेंट ना यंग संबिनबा हाइजेरी Hana Minister Oiramba Satkhola Naisel Masagi Matam Sangna Naramlaba Matungda Ngarang Numidang Pung Nipan Makhairom Taba Matamda Langol Housing Complex the Leba Masagi Quarter the Laikidre Mag Laikidabada Manipur ex MLS Welfare Association na Awa Fongtok Pagaloina Association ki Maikaidagi Laikidrabagi Imung Manung the Lupa Listing Tara Mating Piki Manipur Classical Dance Sologi Matangda Numit Humnigi Oiba Young Dancer Festival Ama Ngarangdagi Palace Compound Laiba Government Dance College ki campus ta haukre Government Dance College na Sinba Festival hogdokpagi thorom maduda Art and Culture ki Secretary ke Radha Kumar Art and Culture ki Director Dr. K Shusila Madi Sagnai Rabi Zagoi Sabi RK Dhani Sanai yauna miyoi kyana saruk yaki thorom maduda Director Dr. K Shusila na Manipur da Cultural University ama leiragadaba sigidama State asigi culture ki lamda expert kyaga loinana kayara khanna khana nainaduna University asi mapung fana linkhatna honari haiki Taramna Loksin Zerga, Kaman Toroga Masi Pagatake, Haibado, Honorable Chief Minister, Adogat, Aikoigi, Aikoibo, Lamdin Lantak Piriba, Aikoigi, Honorable Secretary Nasingba, Aikoi Tanaraga, Aikoigi Miami, Panambi Damakta, Aikoigi High Level Expert Committee, Sina, Aikoi Yingsin Zerga, Masi Yam, Tuna Potoksan, Hoji Honazari. Imphal Municipal Employees Union na sangsilakba thabak lepagi khongjang numit kunmari ni sukraba fawba mari leinaba singna thausadana leidi haina Imphal Municipal Employees Union na thadrokpa cherol amana khangalakli
State government ki employees sing na fangba khudong saba khudingmak fanggadabani haiduna matam amada state ki employees sing na fanglamba bonus namani manga suba pay phangduna lagli municipal employees sing su taruk suba pay pigedabani haiduna council na anirak resolution law khrabasu thabak oina pangthoktre master roll masing na hen hapchinba mi mari thabak suramba maphamda mioi nipan thabak suri masigi wages samadi contract employees sing gi talopna IMC gi revenue dagi piduna leire haina cherolasina khangalagli Evening Star Film Production puthokpa nungsit mapi haiba Manipuri Digital Film ama ngarang numidang Palace Compound laiba Manipur State Film Development Society MSFDS ki holda pangthokri thorom aduda hana minister oiramba L Jayant Kumar Kombu Chekongi Pradhan Anita na chingba myoy kana saruk yaki film asida artist kana saruk yari film asigi director na Azit Ningthauza amadi producer na Rishi Thoksomni kahai gasi mune selo thura lo thok mapanda lo thok hero yam sanin bai waraba All Manipur Mela Society Federation Manipur na Mela Tauriba Singna ngangna chatkadaba chatna kanglun sin khangalagli chatna kanglun sin gi manungda DC gi permit yaudana Mela sinba yaroi Federation da mingsanduna ayabaste logadabani Mela manungda makhal amatagi juar gi stall hangba yaroi mayai kaba nisa sajanaba madi yonba yaroi exam tawgadaba tha amagi mamangda Mela tawba yaroi haiba wafam sing khangalagli Dharmalaya Social Welfare Center Brahmapum Nahabam Infalna Seba Bharati Manipur Nagamapalga Punna Sinduna Dr. Laspatrai Mahera Neurotherapy Layang Bagi Kim Ama Ngarang Digi Hauna Brahmapur Nahabam Community Hall Satharakpadu Ngasi Lotion Kre Numit ini Subna Sathagadaba Kim Maduda Miyokana Layang Ballagnaki Kim Masida Diabetes Back Pain Yauna Tongan Balaina Kya Layang Ki Manipur gi state flower oiriba siroi lilibu Nagaland gi siroi mountain khakta da fangi haina Nagaland board ki lairikta tamlakli ba asibu yaningda ba fongdoktuna KSA na sangsela pa khongjangda tongan ba school singna su black base thetuna khongjang asibu sagalakli chap chaba waro shinama puraktriba fawba khongjang changsin khigani haina KSA na khangalakli United Club IMC Ward number 4 na sinduna ngasi nungmagi oiba amot agai sengdokpagi thoramama Langol View Clinic mayadagi hauraga Rims Gate fawba sathakre paikhalakliba khongthang asida lambigi nageta leiriba miyamna mapung phana mateng pangbiu haina sili langliba singi maikaidagi fongdorakli Kangla Entertain Industry Manipurna Group Dance ta Guinness Record thamnabagidamak ahanba oina Group Dance Demo ama Kongba Khetri Lekai de Leiba Ima Panthoi Bisanglenda Pangthokre Thoramasida Amjugi President Wangkhemcha Samjai Uchekon North Gram Savagi Member A Ranjita Kangla Entertainment gi Advisor and Ibom Sa Susaruk Yaki Manipur gi Jago Isaibu Malemda Hena Masak Taknana Pandamda Laikhidraba Saknai Raba Aiba B Jayant Kumar Sarmana Iba Lebak Ningba Isai Sana Lebak Manipurda Dance Compose Tawduna Khangalaba Angang Chamagatara Zagoi Saki Angang Sing Asina School Amadi Lekai Singda Amuk Angang Singbu Tambiduna September Tha Fawbugi Manungda Angang Listing Kuntrana Zagoi Saduna World Record Asi Thamnana Pandam Thamli MSU Chandel District Committee gi Nauna Thaupuna ba Ningthauzam Amarjit President Sarangthe Manisanabu General Secretary oina khankre Zik Sthana bagi pau logbirase Sthana bagi pau pizari All India Football Federation gi grassroots manager and instructor Anju Turam Bekar numit humni gi khongchata tha sigitang ahumda Imphal da thungkre Mahakna Manipur gi tongan ba mafam singda paikhatliba grassroots football development program gi thabak thoram sing hakthengna chatuna yengsinkre ahan ba khongchat oina texam da chatuna grassroots coaching program sing yengsin bagaloina pikliba angang singda pungning thogatpa wafam kya fongdoklaba matungda ngasi Khumal lampa ke artificial turf ground da chathariba grassroots football development program da coaches singna takpi tambiriba singbu kumna yengsinkre aroi ba khongchat oina kakching da chatuna development program chathariba sing makhatana yengsinki Khumal lampa ke artificial turf ground da Manipur gi saknai raba coach manga na pikliba angang chahi 6 tagi 9 mapan dagi 10 mathoi dagi 12 fawbagi nupa macha nupi macha Samrumda takpi tambiriba singi matangda yengsin bagaloinana All Manipur Football Association ki President P Raghumani General Secretary L Ranjit Roy Joint Secretary
Jorti Moiroi yauna atai official sing amadi Manipur gi international amadi national gi thakta masak nairabi football sanaroi kya su mahaki yengsin bagi thabak tamateng pangki All Manipur Football Association gi president P Raghumani na pikli ba angang singda thaksi hasi naina sanahaning bagi apam phongdoki All India Football Federation gi grassroots manager and instructor Anju Tarambekar na Amfana Manipur da football chawkhat hannabagi pandam da paikhatliba grassroots football development gi program sing thagat pa phongdokladuna courses singna thawai hakchang yauna takpi tambiri sing adugi tungda aphaba sanaroi sing oihannaba honasi haiki All India Football Federation asu Manipur da football chawkhatnaba pangbaya ba mateng pangani haiki grassroots centers I discuss with coaches and I ask what problem they are facing and we are trying to solve those and then maybe I'm coming after 2-3 months again and we will try to improve more and more and then ultimately we want kids to improve more and kids to enjoy more football and that is I think possible through only coaches and they are very important part of this grassroots centers and All India Football Federation is trying to help them to improve their qualities basically. Tara Marirak winner Oiraba Argentina bu penalty da maithiba piduna Chilina Copa America Football Tournament ki champion oikre. Silina Yumbu iduna pangthokliba Copa America Football Tournament ki ngasi ayu angan bada sanakiba aroiba match da Yumbu Chile amadi Argentina na apiba matamda goal amata chanaba ngamnadabadagi kick from penalty mark na decide tawbada Chilina Argentina bu goal mari amada maithiba piduna tournament asigi champion oikhibani Manipur Mountaineering and Trekking Association ki minithongda laiba Kangla Rock Climbing Wall da IT Sport Speed Climbing Competition DT Manipur na sinduna pangthokre nupa macha amadi nupi macha climber yangkhai mari na saruk yaduna pangthokhiba competition asida nupa macha gi kanglupta Donald Thiamna ahanba wangamba yumnamna anisuba Raskumar nganthoibana ahum suba amadi Ben Johnson soibamna mari suba takre nupi macha gi kanglupta Sonila ningombamna ahanba Yohen B Kaisamna nisuba Ritu akoizamna ahum suba amadi Vizeta ningthauzamna mari suba takre Manipur Rowing Association Sinduna Uripoki Basketball Ground gi Community Hall da Kerala da pangthoki ba kuntramanga suba National Games ki rowing masanada medal lawraglaba sanaroi sing okpagi thorama pangthokre thoram sing asida hana association gi president oiramba N Devendro P Ibohal hana hockey player oirambi P Madhumatina thorama pusing oiki pangthokiba Games aduda N Lakshmina goal ani CS Priyana goal ama bronze ama amadi TS Chawbana bronze ama fanglaki Mamang thagi tang tara humdoi dagi tara taret fauba Uttarakhand ki Bazapur da pangthokhiba kuntramapan suba National Arm Wrestling Championship da overall team champion oireklaba Manipur gi nupi gi arm wrestling team amadi nupa gi medal fanglaklaba sing okpagi thorom Manipur Arm Wrestling Association singduna maibam lekai de leiba community hall da pangthokre thorom asida hana minister oiramba O Joy Imphal West ki hana jila president member oiramba M Parisana Manipur Arm Wrestling Association ki president L Sarat Association astig Secretary Ronel Susarugyaki Pangthokhiba championship aduda Manipur gi nupina point chamaga kuntramapan fangduna overall team champion oiki Mamang thagi tang kundagi na kunhumdoi fauba UP gi Lucknow da pangthokhiba taruk suba National Bovinam Championship ta overall team champion oiraklaba Manipur gi nupi macha nupa macha Bovinam Sanaroi Singh okpagi thoram Khumal Lampak Indoor Stadium da pangthokre thoram masida association astigi president TS Imo macha vice president M Narazid amadi ibom sasu sarugyaki Taruglak team champion oiraklaba Manipur gi team na pangthokhiba championship asida gold kuntra silver taramanga bronze ahum punna medal nifunipan fangduna overall team champion gi manal lokhi saruk yaruba madi medal fanglaklaba Manipur gi nupa madi nupi gi Bovinam Sanaroi Singda association gi maikai degi achamba khudol pot piduna pungning thogatki Chahi asigi August ki tang amadagi na mapan fauba Pune da pangthokadoriba Wako Asian Kickboxing Championship ta India team gi mahut sinduna Manipur dagi sanaroi nipana saruk yagani tongan ba category da nupi macha mari amadi nupa macha mari na saruk yagadoriba championship astigi matang da Kickboxing Association of Manipur gi General Secretary SS Umakantana championship astida saruk yagadoriba singna Manipur gi praja khudimak na mai pakna ba yaipamangal niki Pangthokhiba press meet astigi mangoinana August ki tang kunmanga dagina kuntra fauba Kolkata gi
Solek the Leba Sai Complex ki Indoor Holda Pangthokiba National Kickboxing Championship amadi chahi STG September ki tang taretagina tara phauba Khumalampak ta pangthokadoriba ahum suba North East Kickboxing Championship ta saruk yanaba Manipur team khanbagi trial selection Moirangkhom da leba Moirangkhom Leipung Kickboxing arena da pangthokre. First Rural Cup King asi sanaki ba quarter final match ta Royal FC na Takostel bu goal taret ani da maiti ba piduna semi final changkre hayeng basai thangwaiban Evian House ka sanagani Yumbu SYDA amadi 7-star High first side ta trophy state level men's open 9A side football tournament ki semi final changkre Sports and Youth Development Association saida Thawbal athokpam nastenduna Thawbal athokpam makhalekai Haikreng Makhong ground the team Kuntarukna group Nipan Thokna Khaidukuna Sathariba first side trophy state level men's open 9A side football tournament king Asistanakiba Ahanba quarter final match ta 7-star Hairogna Johnson FC Luang Sangbangbu goal ani Sinoda Amadi Yumbu Saida Athokpamna Jet FC Bu goal ahum amada maiti piduna semi final changkibani Ngasi nongmagi oiba ay ngasagi pau pizari ICAR lamphel patagi fangba paugi matungina ngasigi khwaidagi saba degree Celsius kuntra mathoi dasmik nipan khwaidagi ingba degree Celsius kunhumdoi dasmik mari nungsita yawa ising manil gi chang ayukta chada mari fudra manga nungthildana sada humfudra nipan nungju gi chang nil loisilak pada marui pau amukana pizari JCILPS Manipurna Innerline Permit System Chana Halu Haiduna Hayeng Ahing Nongyai July ki tang taret ki numidang pung taret fauba pung taramapan gi Manipur ban kaukre Pok padangai di bangang singda sor hon ba wabadagi sibagi chang helambadu kanana ba surfactant therapy ki khudong saba lehan baga loinana tertiary hospital ama sanana ma thaurang leire haina health director Dr. Ibom sana phongdokre amadi Magul laiba naharol kaya semgatuna makoida sakti sinarabadi lamdamasi kumang chawsin na saukhat pangamgani haina BJYM ki National President MP Anurag Thakur na haikre ISTV na pizaba pau matang asil leizare miling tabir punamapu kaina na ba ya teknisari